ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯍꯜꯒꯤ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯃꯥꯒꯤ ꯃꯇꯥꯎ ꯀꯦꯁꯣꯅ ꯃꯥꯕꯨ ꯌꯨꯝꯗ ꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯊꯣꯏꯁꯤꯕꯣ? ꯌꯨꯝꯗꯁꯨ ꯈꯔ ꯍꯜꯂꯨꯅꯦ, ꯅꯇꯨ ꯅꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯣ ꯀꯨꯏꯔꯦ ꯋꯥꯅꯤ꯫ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗꯦꯗ, ꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤ꯫ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯕ ꯐꯠꯇꯦꯀꯣ꯫ ꯁꯦꯛꯇ ꯁꯦꯛꯆꯤꯜꯂꯛꯂꯒ ꯌꯨꯝꯒꯤ ꯅꯨꯄꯤꯕꯨ ꯍꯦꯟꯕ ꯂꯩꯇꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯂꯧꯕ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧꯅꯤ, ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯖꯁꯅꯤ꯫ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯊꯤꯈꯤꯒꯦ ꯈꯜꯂꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯇꯤꯟꯅꯒꯗꯧꯕ ꯀꯤꯔꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯅꯪꯒ ꯁꯨꯝ ꯀꯨꯏꯅ ꯇꯤꯟꯅꯕꯗ ꯅꯪꯒꯤ ꯐꯠꯇ ꯋꯥꯈꯜꯗꯣ ꯂꯧꯅꯔꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯌꯥꯔꯤꯕꯉꯣ, ꯅꯪꯁꯨ ꯄꯥꯎꯇꯥꯛ ꯄꯤꯕ ꯈꯛꯇꯅꯤ ꯍꯩꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯊꯣꯠ ꯂꯥꯎꯔꯒ ꯇꯣꯛꯀꯅꯤ꯫ ꯌꯥꯔꯤꯁꯤ ꯉꯥꯏꯈꯣ, ꯑꯗꯣ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ? ꯑꯩꯗꯤ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯅꯍꯥꯟꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯛꯏꯕꯅꯤꯅꯦ꯫ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯃꯥꯏꯃꯨꯗꯣ ꯈꯪꯉꯤꯗꯅ, ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯗꯣ ꯅꯨꯄꯤꯅ ꯉꯝꯃꯤ ꯉꯝꯃꯤ ꯍꯥꯏꯅꯕꯗꯪ ꯇꯥꯏꯗꯅ, ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯛꯏꯅꯤꯅꯦ꯫ ꯀꯩꯗꯧꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯀꯨꯕꯣꯛꯇ ꯃꯣꯔꯥꯅ ꯊꯣꯝꯃꯦꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯒꯦꯅ ꯆꯪꯉꯨꯕꯗ ꯃꯥꯏ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯊꯨꯗꯦꯛꯇꯅ ꯃꯅꯝ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯄꯥꯎ ꯇꯝꯃꯛꯏꯕꯅꯦꯃꯤ꯫ ꯇꯧꯔꯝꯃꯤ, ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯑꯦꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯋꯥꯍꯩ ꯀꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯑꯩꯗꯤ ꯍꯩꯅꯖꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯒ ꯆꯪꯉꯛꯄꯁꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯃꯤꯗ ꯍꯨꯏꯅ ꯇꯥꯅ ꯇꯥꯅ ꯈꯣꯡꯕꯁꯤ ꯉꯥꯏ꯫ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤꯔ ꯀꯩꯅꯣ, ꯃꯁꯛꯇꯨꯁꯨ ꯍꯨꯏꯕꯨ ꯈꯔ ꯈꯔ ꯃꯥꯟꯒꯨꯝ ꯇꯧꯈꯠꯂꯛꯏ꯫ ꯃꯤꯒꯤ ꯋꯥꯇꯣꯛꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯪꯒꯣꯏꯗꯒ ꯇꯣꯉꯥꯟꯅ ꯆꯥꯗꯅ ꯌꯨꯝꯗꯒ ꯍꯜꯂꯨ ꯌꯥꯗ꯭ꯔꯤꯁꯦ? ꯀꯤꯁꯣ, ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯨꯋꯥꯡꯕꯤꯗꯣ ꯑꯩꯅ ꯄꯥꯝꯕꯗꯨ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯁꯥꯈꯤ ꯂꯩ, ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯏꯃꯥꯅ ꯄꯥꯝꯖꯅ ꯊꯤꯖꯕꯅꯤ, ꯏꯃꯥꯅ ꯄꯥꯝꯕ ꯃꯁꯨꯗꯨꯁꯨ ꯐꯪꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯕꯒꯦ? ꯁꯅꯥꯍꯜ, ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯊꯧ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯨꯋꯥꯡꯕꯤꯕꯨ ꯅꯪꯅ ꯃꯤꯔꯥꯏꯕ ꯆꯨꯝꯗꯦ꯫ ꯃꯥ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯁꯨ ꯁꯥꯈꯤꯅꯤꯕꯨ ꯅꯨꯡꯁꯤ, ꯃꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯁꯨ ꯑꯩ ꯁꯥꯈꯤꯅꯤꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯁꯣꯝꯅ ꯁꯥꯈꯤꯅꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯁꯥꯈꯤꯅꯤꯒꯤ ꯃꯃꯥꯁꯨ ꯅꯤꯡꯗꯕꯤ ꯂꯥꯏꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤ꯫ ꯏꯃꯥ, ꯑꯩ ꯇꯥꯁꯤ ꯎꯅꯕ ꯇꯜꯂꯤꯗ, ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯈꯜꯂꯤ꯫ ꯍꯩ ꯑꯄꯪꯕꯤꯌꯥ, ꯄꯪꯒꯅꯨꯅꯤ ꯅꯪꯕꯣ꯫ ꯃꯇꯨ ꯃꯆꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯁꯅꯥꯍꯜꯗꯣ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯉꯩꯗ ꯅꯪꯅ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯍꯧꯒꯗꯕꯅꯤꯅꯦ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯏꯃꯥ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯕ ꯍꯥꯏꯕꯕꯨ ꯄꯨꯡꯉꯥꯎꯅꯤ ꯉꯥꯎꯔꯤꯁꯤ꯫ ꯑꯩꯅꯕꯨ ꯍꯥꯏꯔꯕ ꯃꯥ ꯄꯨꯒꯦꯔꯥ ꯌꯣꯟꯒꯦꯔꯥ ꯑꯗꯨꯝ ꯄꯤꯔꯛꯀꯗꯣꯏꯅꯤ꯫ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪ ꯉꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕ? ꯍꯩ ꯀꯥꯟꯅꯗꯦ, ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯁꯥꯕ ꯌꯥꯎꯕ ꯁꯥꯖꯤꯜꯍꯧꯒꯗꯧꯕꯅꯤꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯂꯥꯛꯄꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯃꯥꯅꯒꯨꯝꯕ ꯈꯪꯉꯗꯤ ꯑꯩꯗꯤ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯅ ꯎꯅꯒꯅꯨ, ꯌꯨꯝꯗ ꯀꯧꯔꯒ ꯎꯅꯧꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕꯗꯣ꯫ ꯀꯅꯥ ꯈꯪꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯎꯅꯔꯗꯤ ꯑꯃꯅ ꯎꯅꯔꯤꯉꯩꯗ ꯑꯃ ꯂꯥꯛꯁꯤꯟꯕꯁꯨ, ꯌꯨꯝꯗ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯀꯣꯛ ꯍꯥꯏꯖꯤꯟꯕ ꯌꯥꯏꯗꯣ꯫ ꯏꯃꯥ, ꯅꯪꯁꯤ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯠꯅꯤꯍꯦ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯏꯃꯥꯅ ꯌꯨꯝ 3ꯂꯛ ꯄꯥꯜꯂꯨꯔꯁꯨ ꯄꯥꯕꯅ ꯑꯗꯨꯝ ꯑꯃꯨꯛ ꯂꯧꯁꯤꯜꯂꯤꯗꯣ꯫ ꯑꯣ ꯃꯥꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯄꯥꯁꯨ ꯁꯤꯈ꯭ꯔꯦ, ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯑꯃꯨꯛ ꯅꯃꯥꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯦꯗꯅ꯫ ꯑꯗꯣ ꯏꯃꯥ, ꯅꯍꯥꯟ ꯑꯩꯈꯣꯏꯅꯤꯅ ꯁꯅꯥ ꯁꯥꯔꯝꯕꯗꯨꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯧꯔꯨꯁꯤ ꯍꯥꯏꯅꯣ? ꯁꯅꯥꯗꯨꯔꯣ ꯍꯌꯦꯡ ꯂꯧ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯦꯜ ꯈꯔ ꯄꯤꯒꯗꯕ ꯋꯥꯠꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯄꯗꯣ ꯂꯥꯛꯑꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯔꯗꯤ ꯐꯒꯗꯕ꯫ ꯏꯃꯥ, ꯇꯥ ꯁꯅꯥꯍꯜ ꯂꯥꯛꯀꯅꯤꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ, ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨꯒꯅꯦ ꯃꯥꯁꯨ ꯈꯔ ꯍꯔꯥꯎꯖꯅꯕ
ꯉꯥ ꯆꯧꯕꯝ ꯂꯩꯔꯒ ꯊꯣꯡꯕꯤꯔꯁꯤ ꯃꯌꯨꯝꯗꯗꯤ ꯃꯇꯣꯝꯇ ꯆꯥꯕꯅꯤꯅ ꯆꯠꯂꯣꯏꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯄꯪꯕ ꯃꯣꯏꯒꯤ ꯃꯔꯜ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅ ꯊꯦꯝ ꯊꯦꯝꯗ ꯆꯥꯕ ꯍꯥꯏꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ ꯇꯥ ꯁꯅꯥꯍꯜꯁꯦ ꯄꯪꯗꯤ ꯄꯪꯕ ꯁꯥꯅꯤꯍꯦ ꯑꯩꯗꯤ ꯃꯥꯕꯨ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯂꯩꯒꯤ ꯈꯜꯂꯒ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯇꯥ ꯈꯣꯏꯔꯥꯕꯅꯤ ꯏꯁ ꯅꯪꯒꯤ ꯈꯣꯏꯔꯥꯕ ꯍꯥꯏꯕ ꯂꯥꯏꯔꯕ ꯈꯣꯏ ꯃꯅꯤꯡ ꯃꯥꯟꯕꯗꯣ ꯃꯗꯨꯕꯨ ꯅꯨꯄꯥꯅꯤꯅ ꯄꯥꯝꯂꯤꯕꯅꯤꯅꯦ ꯀꯣꯏꯔꯕꯅꯤ ꯑꯩꯅ ꯃꯗꯨꯕꯨ ꯁꯤꯔꯗꯤ ꯐꯔꯅꯤꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯁꯤ ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯗꯦꯅꯦ ꯃꯗꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯁꯤꯗꯅꯀꯣ ꯍꯌꯦꯡ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯀꯅꯨ ꯌꯥꯔꯦꯁꯦ ꯅꯪ ꯁꯅꯥꯍꯜꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄꯕꯨ ꯌꯥꯏ ꯏꯃꯥ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯑꯗꯣ ꯅꯪ ꯃꯉꯣꯟꯗꯒꯤ ꯉꯥꯒꯤ ꯁꯦꯜꯗꯤ ꯂꯧꯍꯧꯕ ꯀꯥꯎꯒꯅꯨꯀꯣ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯨꯋꯥꯡꯕꯤꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯃꯅꯦꯝꯕꯣꯛꯅ ꯊꯥꯔꯤꯕꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ ꯃꯅꯦꯝꯕꯣꯛ ꯊꯕꯥꯅ ꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯅꯥꯍꯜꯒ ꯄꯥꯎꯒ ꯐꯥꯎꯅꯕꯔꯅꯦ ꯌꯨꯝꯗ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯐꯥꯎꯅꯗꯦꯗ ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯗꯕ ꯑꯦꯔꯥ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯔꯦꯅꯦ ꯍꯥ ꯃꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯦ ꯈꯪꯅꯤꯗꯅ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯏꯃꯥ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯔꯁꯨ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯑꯩꯅ ꯄꯥꯏꯕ ꯊꯦꯡꯕ ꯄꯣꯠ ꯑꯃꯇ ꯅꯣꯡꯃꯇ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯁꯣꯛꯇꯦ ꯕꯦꯝꯃ ꯅꯪ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨꯁꯨ ꯅꯆꯥ ꯂꯩꯔꯝ ꯅꯪꯅ ꯅꯄꯨꯔꯣꯏꯕꯕꯨ ꯀꯦꯊꯗꯅ ꯅꯧꯁꯤꯟꯗꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯑꯗꯨꯃ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯇꯥ ꯁꯅꯥꯍꯜꯒꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯈꯟꯖꯕ ꯑꯃ ꯂꯩꯒꯦꯔꯥ ꯃꯉꯥ ꯂꯩꯒꯦꯔꯥ ꯅꯪꯁꯦ ꯃꯥꯒ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤ ꯍꯧꯖꯤꯛ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯌꯦ ꯍꯟꯅꯂꯛꯈꯤꯁꯅꯨ ꯏꯃꯥ ꯇꯧꯒꯦꯀꯣ ꯃꯗꯣ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯨꯅꯨꯗ ꯑꯩꯅ ꯁꯤꯟꯗꯨꯅ ꯍꯩꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨꯅꯦ ꯃꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯍꯌꯦꯡ ꯀꯨꯟꯖꯣꯒ ꯎꯅꯔꯒꯅꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯁꯅꯥꯍꯜꯕꯨ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯒꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯆꯥꯅꯤ ꯌꯥꯏꯅ ꯁꯪꯒꯣꯏꯗꯒ ꯃꯇꯣꯝꯇ ꯇꯣꯉꯥꯟ ꯆꯥꯗꯅ ꯑꯗꯨ ꯏꯃꯥ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯀꯛꯑꯕꯅꯤ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯏꯃꯥꯅ ꯁꯪꯕ ꯀꯥꯟꯗ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯅꯤ ꯏꯃꯥꯅ ꯊꯣꯛꯈꯤꯕꯗ ꯄꯨꯊꯣꯛꯄꯤꯔꯒꯦ ꯍꯌꯦꯡꯂ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯊꯣꯛꯂꯤꯉꯩꯗ ꯄꯨꯂꯞ ꯄꯨꯅꯕ ꯄꯥꯟ ꯈꯔꯁꯦ ꯇꯥꯜꯂꯁꯤ ꯑꯗꯨꯒꯅꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯆꯥ ꯈꯔꯗꯨꯒ ꯍꯦꯛꯇꯠꯂꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯗꯪ ꯆꯠꯄ ꯄꯣꯠꯁꯦ ꯌꯥꯝ ꯂꯨꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤꯔꯥ ꯍꯪꯒꯥꯝ ꯃꯆꯥꯁꯤꯡꯁꯤꯁꯨ ꯈꯔ ꯐꯣꯏꯔꯒ ꯄꯨꯕ ꯌꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯉꯥꯡꯗꯨꯅꯅꯦ ꯃꯈꯥ ꯊꯪꯕꯒꯤ ꯅꯃꯥꯕꯣꯛꯇ ꯉꯥꯏꯍꯥꯛ ꯄꯥꯏꯍꯜꯂꯝꯃꯁꯤ ꯍꯣꯏ ꯏꯃꯥ ꯉꯁꯤꯁꯨ ꯁꯅꯥꯍꯜꯗꯨ ꯁꯦꯜ ꯈꯔ ꯄꯨꯔꯗꯨꯅ ꯁꯥꯈꯤꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯅꯤ ꯃꯃꯥ ꯂꯩꯕꯤꯗꯨ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨ ꯂꯩꯔꯤ ꯍꯩꯃꯥ ꯁꯅꯥꯍꯜ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯏꯃꯥꯅ ꯍꯧꯖꯤꯛꯇꯁꯨ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦꯗꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯏꯃꯥ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯊꯕꯛ ꯐꯔꯛ ꯈꯔ ꯇꯥꯔꯕ ꯑꯗꯨꯅꯅꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯕꯤꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯆꯥꯛꯄꯨꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯥ ꯅꯨꯄꯤꯅ ꯂꯣꯏꯗꯧꯔꯕꯅꯤ ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯔꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯪꯅ ꯆꯤꯛꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯏꯃꯥ ꯆꯪꯉꯨ ꯆꯥꯛꯈꯨꯝꯗ ꯁꯥꯈꯤꯅꯤ ꯂꯩꯔꯝꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ ꯅꯪꯁꯨ ꯂꯥꯛꯑꯕꯅꯤꯅ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯨꯈꯤꯒꯦꯀꯣ ꯌꯥꯔꯅꯤ ꯏꯃꯥ ꯂꯩꯕꯤꯔꯨꯔꯅꯨ ꯑꯔꯩꯕꯁꯤꯗ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯁꯤ ꯋꯥꯗꯕꯅꯤ ꯑꯃꯨꯛ ꯆꯠꯄꯗ ꯋꯥꯔꯣꯏꯗ ꯑꯩꯒꯤ ꯁꯦꯜꯗꯨꯕꯨ ꯐꯤꯔꯩꯗ ꯀꯤꯈꯤꯕꯅꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯍꯩꯃꯥ ꯇꯥꯍꯧꯔꯕ ꯖꯥꯠꯅꯅꯦ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯁꯦꯜꯕꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯁꯤ ꯂꯩ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯏꯃꯥꯃꯨꯛ ꯆꯠꯄꯗꯣ ꯋꯥꯒꯗ꯭ꯔꯥ ꯇꯧꯕꯅꯤ ꯀꯗꯥꯏ ꯋꯥꯔꯣꯏ ꯏꯆꯥ ꯂꯥꯛꯑꯒꯕꯨ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯗꯅ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯕꯔో ꯆꯞ ꯃꯥꯟꯅ ꯄꯣꯠꯅꯤꯗ ꯏꯃꯥ ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯂꯥꯛꯏꯔో ꯅꯠꯇ꯭ꯔꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯂꯥꯛꯏꯔో ꯏꯃꯥ ꯑꯩ ꯊꯕꯛ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ ꯌꯨꯝꯗꯒ ꯆꯪꯗꯦ ꯀꯨꯏꯔꯦꯗ ꯑꯩ ꯌꯨꯝꯗꯒ ꯄꯥꯛꯅ ꯆꯠꯇꯕ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯃꯗꯧꯅꯅꯤ ꯂꯩꯔꯤꯕꯁꯤ 이봉아 ꯅꯪ ꯋꯥꯈꯜ ꯈꯜꯂꯨꯀꯣ 이마 ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯂꯤꯗ ꯃꯥꯅ ꯍꯦꯛ ꯌꯥꯕꯒ ꯑꯩꯅ ꯃꯥꯕꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯗꯕꯅꯤ
ꯍꯣꯏ ꯍꯣꯏ ꯅꯈꯣꯏꯅꯤ ꯍꯥꯏꯅꯔꯣꯀꯣ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦꯍꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒ ꯑꯃꯨꯛ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯕꯤꯗꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯜ ꯁꯥꯈꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯏꯟꯁꯥꯡꯅ ꯊꯣꯡꯉꯤꯗꯨꯕꯣ ꯏꯃꯥ ꯈꯪꯉꯤꯍꯦ ꯇꯥꯂꯛꯄ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯃꯥꯏꯅꯤ ꯑꯝꯇ ꯍꯥꯏꯗꯅ ꯐꯔꯦꯛꯇ ꯆꯪꯉꯛꯏꯗꯨꯕꯣ ꯁꯤꯗꯤ ꯇꯥ ꯁꯅꯥꯍꯜ ꯑꯣꯏꯔꯝꯃꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥꯅꯣ ꯂꯥꯛꯄ ꯑꯩꯗꯤ ꯍꯥ ꯅꯪꯒꯤꯁꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯔꯕꯩ ꯋꯥꯔꯕ ꯑꯁ ꯇꯥ ꯁꯅꯥꯍꯜ ꯅꯪꯁꯤꯅ ꯍꯦꯛꯇ ꯁꯥꯎꯒꯠꯈꯤꯅꯤꯕ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯩꯗꯤ ꯃꯥꯜꯂꯨꯔꯕ ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕꯗꯤ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯥꯟꯕ ꯁꯦꯡꯉꯕ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯣ ꯌꯥꯝ ꯆꯤꯡꯅꯩꯌꯦꯕ ꯑꯁꯦꯡꯕꯅꯦꯕ ꯑꯗꯣ ꯀꯩꯒꯤꯅꯣ ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯀꯩꯝꯇ ꯍꯥꯏꯗꯅ ꯐꯅꯦꯛꯇ ꯂꯥꯛꯏꯁꯤꯕꯣ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯁꯤꯗꯒꯤꯗꯤ ꯐꯠꯄ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯗꯕꯅꯤꯀꯣ ꯂꯥꯛꯃꯟꯗꯦ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯟꯕ꯭ꯔꯣ ꯅꯌꯨꯝꯗ ꯆꯠꯂꯗꯤ ꯑꯩꯕꯨ ꯀꯧꯔꯝꯕꯅꯤꯅꯦ ꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯌꯨꯝꯗꯒ ꯁꯨꯡꯆꯠ ꯆꯠꯇꯦꯗ ꯅꯪꯅ ꯆꯠꯀꯅꯣ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯪꯒꯣꯏꯗ ꯇꯣꯉꯥꯟ ꯆꯥꯗꯨ ꯂꯩꯔꯤꯕꯅꯤꯀꯣ ꯁꯦꯡꯉꯕ꯭ꯔꯅꯦ ꯑꯣ ꯁꯦꯡꯉꯦ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯕꯦꯝꯃ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯠꯇꯦ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯂꯁꯨ ꯅꯪꯕꯨꯗꯤ ꯀꯩꯁꯨ ꯊꯥꯗꯣꯛꯇ꯭ꯔꯤꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯑꯗꯨꯅꯕꯨ ꯇꯟꯖꯥ ꯉꯥꯛꯇꯪ ꯐꯪꯕꯗ ꯅꯅꯥꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯕꯨ ꯑꯗꯨꯝ ꯀꯣꯏꯅꯔꯒ ꯂꯩꯔꯤꯁꯦ ꯑꯁ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯁꯅꯥꯍꯜꯗꯨ ꯃꯃꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯪꯉꯨ ꯆꯥꯛꯀ ꯆꯥꯊꯣꯛꯎꯔꯣ ꯑꯗꯨꯒ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯀꯩ ꯋꯥꯔꯤꯅꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯄꯥꯎ ꯆꯦꯜꯂꯛꯏꯕꯣ ꯀꯩ ꯂꯩꯔꯒꯦ ꯀꯩ ꯂꯩꯔꯒꯦꯗꯤ ꯍꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯇꯨ ꯅꯆꯥ ꯂꯩꯔꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯩꯕ ꯂꯩꯇꯕ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯧꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯑꯃꯨꯛ ꯌꯦꯠꯄꯤꯔꯛꯑꯅꯨ ꯀꯌꯥꯗꯅꯣꯅꯦ ꯍꯩ ꯅꯪ ꯅꯁꯥ ꯈꯛꯀꯤ ꯈꯟꯒꯅꯨꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡꯗꯨꯗꯤ ꯏꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯅꯦ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯏꯃꯥꯅ ꯈꯪꯒꯗꯕꯅꯤ ꯁꯤꯗꯕꯨ ꯊꯣꯛꯇꯅꯕ ꯑꯩ ꯅꯍꯥꯟ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨ ꯍꯧꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯁ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯌꯥꯔꯦ ꯉꯥꯡꯉꯅꯨ ꯉꯥꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯅꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯁꯤꯡꯅꯒꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯅꯪ ꯈꯪꯉꯨꯅꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯄꯗꯣ ꯌꯥꯎ ꯍꯥꯏꯔꯛꯀꯅꯨ ꯍꯩ ꯑꯩꯁꯨ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯊꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯗꯤ ꯏꯁꯥꯅ ꯊꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯅꯪꯅ ꯊꯤꯔꯤꯕ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯤꯜ ꯇꯥꯎꯕꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯆꯒꯠ ꯇꯧꯕꯤ ꯈꯪꯉꯦꯗꯅ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯃꯥꯕꯨ ꯑꯗꯨꯕꯨ ꯃꯔꯥꯜꯗ ꯁꯤꯕꯤꯒꯅꯨ ꯑꯇꯩ ꯈꯥꯡꯂꯕꯁꯨ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯆꯨꯝꯕ ꯍꯥꯏꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯍꯜ ꯃꯇꯣꯝꯇꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯗꯒ ꯑꯝꯇ ꯂꯥꯛꯅꯤꯡꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯈꯔ ꯊꯣꯡꯕꯤꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯇꯕꯅꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯆꯥꯛ ꯄꯨꯔꯛꯏ ꯀꯔꯤꯒꯤ ꯀꯅꯥꯅ ꯆꯥꯅꯕ ꯆꯥꯛ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤꯅꯤ ꯑꯁꯣꯝꯗ ꯁꯨꯛꯆꯪ ꯆꯪꯉꯛꯇꯕꯗꯨꯗ ꯁꯤꯗ ꯑꯣꯏꯅ ꯊꯤꯜꯂꯛꯑꯕ ꯑꯩ ꯆꯥꯔꯣꯏ ꯏꯁꯥꯒꯤ ꯆꯥꯛ ꯊꯣꯡꯖꯔꯤ ꯅꯣꯏ ꯆꯥꯕ꯭ꯔꯣ ꯆꯠꯂꯣ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯅꯇꯣꯝꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ ꯅꯉꯣꯟꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯤꯌꯨ ꯍꯥꯏꯗꯦꯅ ꯌꯥꯔꯤ ꯆꯠꯂꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯀꯩꯗꯅꯣ ꯃꯗꯨ ꯅꯁꯥꯅ ꯅꯇꯣꯝꯇ ꯍꯪꯖꯧ ꯑꯩꯅꯕꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯁꯨ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯅꯪꯅ ꯅꯄꯨꯔꯣꯏꯕꯅꯦꯅ ꯈꯜꯂꯁꯨ
ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯐꯥꯒꯤꯔꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯩ ꯆꯥꯛꯁꯤ ꯆꯥꯒꯦ ꯅꯪ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯗ ꯂꯩꯔꯅꯨ ꯆꯠꯂꯣ ꯁꯨꯛꯁ ꯆꯠꯂꯣ ꯑꯩꯅ ꯄꯨꯔꯛꯄ ꯆꯥꯛꯁꯦ ꯅꯪ ꯆꯥꯒꯗꯕꯅꯤ ꯅꯪꯅ ꯄꯥꯏꯕ ꯊꯦꯡꯕ ꯆꯥꯗꯅꯕꯅꯤꯅꯦ ꯑꯩꯒꯤ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯊꯣꯡꯗꯨꯅ ꯆꯥꯔꯤꯕꯁꯦ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯊꯥꯗꯣꯟ ꯑꯩ ꯅꯪꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯤꯃꯗꯤ ꯅꯪ ꯆꯥꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕ ꯅꯑꯣꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯩꯅ ꯆꯠꯂꯨꯗꯤ ꯆꯠꯂꯨꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯀꯩꯅꯣ ꯉꯥꯡꯅꯔꯤꯗꯣ ꯍꯥ ꯁꯅꯥꯍꯜ ꯀꯩꯅꯣ ꯅꯪꯅ ꯏꯃꯧꯗ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯥꯅ ꯉꯥꯡꯅꯕ ꯇꯧꯔꯗꯤ ꯉꯥꯡꯕ ꯇꯥꯕ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯨꯡꯍꯟ ꯍꯟꯖꯅꯤꯡꯗ꯭ꯔꯤꯁꯤ ꯍꯟꯅꯤꯡꯉꯣꯏ ꯅꯪꯗꯤ ꯍꯟꯅꯤꯡꯉꯣꯏꯌꯦ ꯄꯥꯜꯂꯤꯕ ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯗꯕ ꯂꯩꯇꯦꯡꯒꯤ ꯄꯥꯜꯂꯤꯕꯅꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯄꯥ ꯅꯪꯅ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯗꯅ ꯆꯥꯛꯀꯁꯦ ꯅꯇꯣꯝꯇ ꯊꯣꯡꯂꯒ ꯆꯥꯔꯗꯅ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯂꯨꯋꯥꯡꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯨꯋꯥꯡꯕꯤꯒꯤ ꯃꯅꯝ ꯑꯇꯣꯝꯕꯤꯁꯨ ꯐꯤ ꯁꯨꯗꯨ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯂꯨꯋꯥꯡꯕꯤꯌꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯐꯝꯃꯨ ꯐꯝꯃꯨ ꯏꯅꯝꯃ ꯁꯤꯝꯇ ꯐꯧꯔꯝꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯏꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯂꯩꯕꯒ ꯑꯝꯇ ꯎꯗꯦꯅ ꯑꯉꯥꯡꯁꯤꯡꯗꯤ ꯑꯉꯥꯡꯈꯩꯒ ꯏꯃꯥꯅ ꯄꯨꯔꯒꯅꯦ ꯀꯩꯊꯦꯜ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯟꯖꯤꯜꯂꯅꯤꯗ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯀꯩ ꯂꯩꯒꯦ ꯑꯉꯥꯡꯗꯨꯅ ꯀꯅꯥ ꯂꯧꯍꯧꯔꯕ ꯑꯉꯥꯡꯕꯨꯗꯤ ꯏꯃꯥꯅ ꯂꯧꯍꯧꯔꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯥꯏꯈꯣ ꯑꯗꯨꯕꯨ ꯁꯅꯥꯍꯜꯗꯣ ꯌꯨꯝꯗ ꯂꯩꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯌꯨꯝꯗꯒ ꯂꯩꯇꯦꯗ ꯏꯅꯝꯃ ꯆꯥꯛ ꯐꯥꯎꯕ ꯃꯇꯣꯝꯇ ꯊꯣꯡꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯔꯤꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯥꯁꯨꯅꯦ ꯃꯔꯤꯜ ꯈꯥꯝꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯗꯕꯅꯤꯀꯣ ꯃꯤ ꯈꯣꯏꯅ ꯇꯧꯅꯕ ꯊꯕꯛ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏ ꯂꯥꯛꯄ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯕ ꯏꯅꯝꯃ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯅꯣꯡꯃ ꯍꯜꯂꯛꯄ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯃꯈꯣꯏ ꯃꯃꯥꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯅ ꯅꯨꯄꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯥꯕꯨ ꯑꯉꯥꯎꯕꯤꯔ ꯍꯥꯏꯕꯅꯤꯗ ꯏꯅꯝꯃ ꯏꯃꯥꯁꯨ ꯀꯣꯛ ꯌꯥꯝ ꯁꯥꯖꯔꯕꯅꯤ ꯏꯃꯥꯅ ꯐꯅ ꯉꯥꯡꯖꯩꯔꯕꯁꯨ ꯃꯥꯁꯨ ꯍꯣꯡꯕ ꯀꯧꯕ ꯂꯩꯇꯦ ꯈꯪꯗꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯑꯅꯝꯁꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯑꯅꯝꯗꯨꯗ ꯆꯩꯊꯦꯡ ꯐꯪꯂꯤꯕꯗꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯇꯥꯁꯧꯒ ꯇꯌꯥꯏꯒꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯐꯨꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯑꯩꯅ ꯈꯥꯝꯂꯤꯕꯅꯤ ꯏꯅꯝꯃ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯕꯨꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯇꯧꯔꯨꯕ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯕꯨ ꯋꯥꯔꯧꯔꯨꯅꯤ ꯁꯅꯥꯍꯜꯗꯨꯃ ꯄꯥꯞꯇꯤ ꯄꯨꯅꯤꯀꯣ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯍꯦꯃꯜꯂꯤ ꯁꯥꯈꯤꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯂꯥꯛꯄꯒ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ ꯅꯍꯥꯟꯁꯨ ꯅꯈꯣꯏꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯗ ꯃꯤ ꯁꯦꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯀꯅꯥꯗꯕꯨ ꯑꯃꯨꯛ ꯇꯝꯃꯩ ꯄꯥꯎꯅꯣ ꯈꯪꯗꯦ ꯇꯝꯕꯤꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯕꯦꯝꯃ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯦꯛ ꯅꯪꯅ ꯇꯧꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯍꯥꯟ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨ ꯄꯤꯒꯤꯅꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤ ꯑꯣꯍꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯗꯤ ꯅꯠꯇ꯭ꯔꯦꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯊꯤꯂꯛꯏꯁꯦ ꯅꯍꯥन इमाना नोंग याम यूरी हाइबदुदा युमसिसु इ सिंदोक्नबा अइना मी हाइरमलबनी इखोइ मागी मया नुपासिदि फाख्रेदको कमाइ तौबनो खंगदे मसा नुपी मसक फजबी पोक्थोबनिना मराइबक फबी मा हाइबदु ओइरेदना इस अदु तालाकपा हदक्ति अइ इमानबगी लुहोंबा खरसु चटकदब लई अदुना अइगी पीसिंगसे हंजिन हंजिन इनबदा मीना नोक्नरे अमतंग सिललुदना इस नंगसुने मचानुपीना ममा मपादा निगाइ तौबसिंगाइ अदु लयुगा अदा लयुगा मुतोइबा नंगोंदा हाइद्रदि कनादा हाइयो हाइनैबुंगो पारिसे ngасidi सेल यारोक्ट्रे अदुना हयेंग लंगसिला कइनोम लैरसि अदो मसुदी नंगोंदा पकदबा इना खनिको हो नंगना खनबा गांगता नट्रो आइना सेटनि मयामसे अदुबुदि सुमिनि गाइको अदुगने नंग मतुंगा अइगोंदा कतु करंगी पाउ हेक ताहलबा अइ फते हाइनु हेना याम कीको फुगे का हाइदो मालेबा फुबा खंगते नखोंगा द थुदे कदब युमदगी मपाल थोक फंगदनब अदुगा नंगना नुपी अतोपा मोइना थीरगा लेखिदोइबा वा ngangbada नुसिना सु ngangoiba खनबा लांगनबा कि वा ngang साथीबा नुपागी नुपी ओइदोरदि अदुगुमबदो अदुम ताबा ताबनिदना हो साथीबा इबुंगो तगोल खंगे यारे अदो
ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯆꯠꯂꯣ ꯌꯥꯏ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯋꯥꯅꯤ ꯆꯠꯂꯣꯏꯅꯦ ꯑꯩꯗꯤ ꯆꯠ ꯅꯅꯥꯛꯇ ꯍꯌꯦꯡ ꯐꯥꯎ ꯂꯩꯒꯦ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯥꯈꯤꯅꯤꯅ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯦꯅ ꯋꯥ ꯂꯥꯎꯅꯍꯟꯒꯦꯕ ꯏꯁ ꯅꯊꯃꯣꯏꯗꯨꯕꯨ ꯁꯦꯡꯖꯔꯕꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯪꯒꯣꯜꯗ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯅꯨꯄꯤ ꯈꯔꯅ ꯎꯔꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝꯁꯤꯗ ꯅꯨꯄꯥꯒ ꯄꯨꯁꯤꯟꯗꯅ ꯎꯅꯩ ꯋꯥꯅꯤ ꯑꯃꯅ ꯑꯣ ꯃꯣꯏꯒꯤꯗꯤꯅꯦ ꯃꯃꯥꯗꯨꯅꯕꯨ ꯍꯦꯜꯂꯥ ꯌꯥꯗꯕꯅꯤꯀꯣ ꯃꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯅꯤ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯎꯔꯦꯗꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯕ ꯅꯠꯇꯦ ꯑꯍꯥꯎꯕꯗ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯂꯧꯔꯤꯕꯅꯤ ꯑꯃꯅ ꯅꯣꯏꯗꯤ ꯂꯥꯞꯅꯕꯅꯤꯅ ꯄꯥꯛꯄ ꯎꯔꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯅꯛꯅꯕꯅꯤꯅꯅꯦ ꯑꯗꯨꯝꯅꯤ ꯎꯔꯤꯁꯦ ꯃꯤꯠꯁꯤ ꯅꯥꯔꯕꯅꯤ ꯅꯨꯄꯥꯒꯁꯦ ꯑꯝꯇ ꯅꯠꯇꯦꯀꯣ 3-4ꯅꯤ ꯁꯤꯟꯅ ꯂꯥꯛꯏꯁꯦ ꯃꯈꯣꯏꯒꯨꯝꯕꯤ ꯃꯍꯤꯛꯁꯦ ꯃꯐꯝꯁꯤꯗ ꯊꯝꯗꯕꯅꯗꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯊꯣꯛꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯐꯩꯌꯦ ꯏꯆꯥ ꯏꯁꯨꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯍꯥꯏꯅꯖꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯈꯣꯏꯒꯨꯝꯕꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯖꯅꯤꯡꯗꯦ ꯃꯪꯒꯣꯜꯒ ꯑꯣꯏꯔꯣꯏꯕ ꯀꯥꯟꯅꯗꯦ ꯇꯥꯟꯖꯥꯉꯥꯏꯁꯦ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯒꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯂꯤꯆꯠꯅꯤꯀꯣ ꯃꯥꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯁꯣꯏꯗꯅ ꯐꯪꯅꯤ ꯀꯩꯅꯣ ꯃꯔꯝꯆꯠ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯂꯁꯨ ꯌꯥꯔꯕꯖꯥꯠꯅꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯁꯦ ꯃꯈꯣꯏ ꯗꯣꯡꯒꯜ ꯐꯥꯎ ꯂꯥꯜꯍꯜꯂꯒ ꯆꯠꯄ ꯄꯥꯈꯠꯂꯕꯅꯦꯃꯤ ꯐꯥꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯍꯩꯃ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯔꯤꯕ ꯋꯥꯅꯤꯅꯦ ꯍꯥꯏꯒꯨꯝꯗꯅ ꯑꯇꯩ ꯈꯪꯗꯦ ꯏꯄꯨꯔꯣꯏꯕ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯂꯨꯋꯥꯡꯕꯤꯗꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯏꯪꯈꯣꯜ ꯁꯨꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯂꯨꯋꯥꯡꯕꯤꯅ ꯇꯥꯔꯝꯃꯤ ꯃꯄꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯀꯟꯕꯅꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯁꯪꯗꯕꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯨꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯎꯅꯕꯒ ꯐꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯕꯨ ꯁꯦꯜꯁꯨ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅꯤ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨ ꯃꯄꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯄꯥꯟ ꯍꯋꯥꯏꯖꯥꯔꯒꯗꯨ ꯊꯣꯡꯒꯦ ꯃꯄꯥꯅ ꯄꯥꯟ ꯈꯔ ꯈꯦꯠꯄꯤꯔꯝꯃꯨꯀꯣ ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯄꯥꯝꯖꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦꯗ ꯑꯩꯒꯤꯗꯤ ꯏꯄꯥꯝꯗ ꯄꯥꯝꯃꯤ ꯏꯍꯥꯎꯗ ꯍꯥꯎꯏ ꯊꯥꯏꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯝꯗꯕꯩꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯄꯤꯖꯕꯗꯒꯤ ꯀꯌꯥꯗꯤ ꯄꯥꯝꯅ ꯆꯥꯔꯦ ꯍꯩꯃ ꯍꯣꯏꯅꯦ ꯃꯄꯥ ꯅꯪꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯆꯥꯔꯝꯗꯦꯀꯣ ꯅꯣꯛꯅꯤꯡꯉꯤꯗ ꯌꯥꯝꯅ ꯊꯥꯏꯅ ꯏꯃꯥꯅ ꯅꯣꯛꯈꯤꯕꯗꯣ ꯅꯪꯅ ꯑꯩꯅ ꯊꯣꯡ ꯃꯥꯏꯔꯦꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅ ꯅꯪꯅ ꯊꯦꯡꯂꯝꯕ ꯅꯪꯅ ꯁꯣꯛꯂꯝꯕ ꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯝꯇ ꯆꯥꯗꯅ ꯇꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯤꯅꯒ ꯇꯥꯔꯝꯃꯗꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯍꯅꯨ ꯊꯪꯁꯤꯗ ꯀꯔꯤꯒꯤ ꯅꯣꯛꯅꯔꯨꯅꯤ ꯍꯥꯏꯒꯅꯤ ꯍꯅꯨꯔꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯅꯨꯡꯁꯤꯈꯤꯕ ꯆꯥꯡꯗꯨꯗꯒꯤ ꯍꯧꯖꯤꯛ ꯍꯟꯅꯨꯔꯛ ꯇꯧꯔꯕꯁꯤꯗ ꯐꯥꯎꯕ ꯍꯦꯟꯅ ꯍꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯏꯅꯥꯛꯇ ꯂꯦꯡꯗ ꯂꯩꯔꯛꯄꯗꯒꯤ ꯃꯄꯥ ꯑꯩꯗꯤ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯊꯕꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯣꯁꯦ ꯂꯨꯋꯥꯡꯕꯤꯅ ꯏꯆꯦ ꯅꯪꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯅꯗꯨꯅ ꯀꯤꯖꯗꯨꯅ ꯍꯤꯡꯖꯕ ꯑꯗꯨꯒ ꯑꯩꯅ ꯀꯌꯥꯗ ꯂꯥꯏꯕꯛ ꯄꯤꯔꯤꯕ ꯌꯨꯝꯁꯤꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯐꯪꯗꯅ ꯉꯁꯤꯁꯨ ꯂꯦꯡꯏ ꯑꯗꯨꯕꯨ ꯑꯩ ꯈꯪꯈꯤꯅꯤ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯐꯪꯂꯛꯈꯤꯅꯤ ꯈꯟꯅ ꯊꯕꯥꯅ ꯂꯨꯋꯥꯡꯕꯤꯌꯥ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯊꯤꯔꯨꯔꯤ ꯅꯪꯗꯤꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯏꯃꯥ ꯑꯩ ꯂꯩꯕꯥꯛ ꯇꯧꯔꯝꯕꯅꯤ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤꯕ ꯇꯧꯔꯨꯔꯅꯨꯅꯦ ꯊꯝꯃꯣ ꯀꯣꯟꯅ ꯇꯧꯁꯤ ꯏꯃꯥꯒ ꯄꯨꯟꯅ ꯅꯪꯅ ꯇꯣꯝꯇ ꯄꯪꯁꯨꯗ ꯁꯨꯏ ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯨꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯗꯣ ꯏꯃꯥ ꯑꯉꯥꯡꯕꯨ ꯇꯨꯝꯍꯧꯔꯕ꯭ꯔꯣ ꯇꯨꯝꯍꯧꯔꯦ ꯁꯅꯥꯍꯜꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤ ꯏꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯒꯨꯝꯁꯤ ꯃꯥꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯔꯁꯅꯤ ꯑꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯣꯏꯔꯣꯏꯗꯧꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯃꯥ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯇꯁꯨ ꯈꯟꯗꯕ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯤꯅ ꯁꯨꯝ ꯇꯝꯅꯔꯛꯄꯗꯒꯤ ꯊꯕ ꯃꯆꯥꯅꯨꯄꯥꯅ ꯁꯥꯈꯤꯅꯤꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯔꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯊꯕ ꯁꯥꯈꯤꯅꯤꯒꯤ ꯌꯨꯝ ꯊꯤꯗꯨ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦꯅꯦ ꯂꯩꯕꯤꯅ ꯀꯅꯥ ꯍꯪꯕꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯌꯨꯝꯁꯤꯕꯨ ꯁꯥꯈꯤꯅꯤꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯁꯥꯈꯤꯅꯤꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯅꯨꯄꯤ ꯍꯪꯕꯕꯣ ꯌꯥꯔꯒꯗꯤ ꯃꯁꯥꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯒꯤ ꯁꯥꯈꯤꯅꯤꯌꯥ ꯅꯪ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ ꯃꯤ ꯂꯥꯛꯏꯌꯦ ꯅꯪ ꯇꯥꯔꯕꯣ ꯀꯅꯥ ꯀꯩ ꯍꯥꯏꯒꯗꯕ
Bema aise Sanahal gi mamani ne nang Sanahal gi maramda karimta khangdabro kaino haigadabado hekta hayu amuk koithokna leitrabasu Sanahal da nupi thire matu masa lei aduna nakhoida mana lakpada mawu sagangan somda imung kaina dauri adugi oirabadi nasa nupado phajinbiu aina mabu kaudi pakhongna thongna masana laksabani kayada noni nangdi aigi isa nupado matu masa leire khangna koire boy hey bema nang si lei sabini nya pakhanga mata leizadrabro nangna aigi isa nupa koire basibo pakhangi pakhang naktani aduda nasa nupado na atopa kanamda koiba yaro haidana thingduna leiraba nasana bu yadrabadi nupi thiba mana nangonde hinjin mangam gadaba natti nangsu kanano haiba aina munna khangi nupa khuding yada yaba ga tawbi nangna isado phariba natro nangi nasabu kari magul yaudana aina phadoino mama sadani masana sel saba yanaba sudana lemza saba pamba nakhoidinya nasagi isat ikaiba ka haibado masik amata phauba khanjeni ha yarani lengnaba tawbiro Soida migi mayum da laklaga khanaba haudo laibiranu laibina aduninya chalu pema soida migi mayum da laktuna misa warakpaki mohutta nayumda nasado oina warakpiru sonya phai isagi I suplibana khoi kayam kuina tungaina leiba haibado yingba taridana sakina thaning namana thabana mama nangna nasa ningolse kari da kadai soikini yingi di haidadana Pataba lambisida singtharene aduna napunsido norokta tani di khangdene laibina hoi bema nasadu wara uro swaida migi mungda khut thingjindun leigadabagi mohutta chatpiro wairam dumne amdi sitokige nakoina tandrabasu satkani noigi sigumba mafamsidane lainingba mina tene lukhak marakside khongsia hangoina thangjilak ibani khagabra saukhattabi singside laibina Is masadi warak pangamjaga soida laktuna akan sabiri bani masi tanaraga masamse ko ngai phoitat kani ko ima kana pote asigumba kon sinadana masanu pado rela kani dana aduda ai hu kaunge mana yam sisaw matudo kaina hange khani dana tawgada bani masanu pado da goro olaga makoigi mungdo kang khongse hangada bani ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯇꯞ ꯇꯥꯏ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤꯃ ꯑꯗꯣ ꯍꯟꯗꯛꯀꯤ ꯈꯣꯏ ꯃꯍꯨꯝꯒꯤ ꯈꯨꯗꯣꯞ ꯑꯆꯧꯕ ꯑꯃ ꯁꯥꯟꯁꯤ ꯈꯣꯏꯃ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤꯅꯦ ꯀꯞꯁꯤꯟꯅꯔꯒ ꯁꯅꯥꯍꯟ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯤꯟꯅ ꯇꯝꯒꯗꯕꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯍꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯨꯋꯥꯡꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯅꯣ ꯑꯁꯨꯛ ꯉꯟꯅ ꯍꯟꯕꯤꯔꯛꯏꯁꯤꯅ ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯀꯩ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯗꯤ ꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯏꯃꯥ ꯀꯧꯔꯤꯕꯕꯣ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯏꯃꯥꯅ ꯁꯥꯈꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯅꯪꯁꯤ ꯅꯨꯡꯁꯤꯕꯤꯔꯅꯤ ꯈꯜꯂꯤꯕ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯅꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯔꯕꯗꯤ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯑꯣ ꯏꯃꯥꯒ ꯅꯈꯣꯏꯅꯤ ꯁꯤꯟꯅꯔꯒ ꯇꯧꯔꯤꯕꯅꯤꯅꯦ ꯍꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯅꯪ ꯍꯦꯟꯖꯤꯟꯕ ꯍꯦꯟꯖꯤꯟꯗꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤꯁꯨ ꯍꯛ ꯂꯩ ꯃꯗꯨꯒꯤ ꯍꯛꯇꯣ ꯑꯩꯅ ꯄꯤꯗꯦ ꯅꯪꯗꯤ ꯑꯩꯅ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯈꯤꯕꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯤꯕꯅꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯆꯨꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯗꯅ ꯃꯁꯤꯗ ꯅꯈꯣꯏ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯕꯨ ꯄꯥꯝꯂꯤꯕꯒꯦ ꯃꯤꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯗ ꯄꯤꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯇꯔꯦꯠꯂꯒꯁꯨ ꯐꯪꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯒꯤ ꯍꯥꯏ ꯀꯔꯤꯅꯣ ꯍꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯍꯥ ꯊꯪꯅꯕꯗꯒ ꯂꯣꯏꯅ ꯇꯥꯔꯦꯅꯦ ꯇꯥꯅꯤꯡꯕ ꯇꯥꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯥꯈꯤꯅꯤꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯤꯗꯣ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯟ ꯇꯧꯔꯤꯕꯁꯤꯗꯤ ꯆꯠꯇꯪ ꯆꯠꯂꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯊꯪ ꯑꯃꯨꯛ ꯆꯠꯄꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯈꯣꯝꯅ ꯄꯨꯔꯒꯅꯦ ꯃꯔꯨꯗꯨ ꯀꯣꯛꯎꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯌꯦꯠꯄꯤꯔꯛꯀꯅꯨ ꯑꯩ ꯏꯃꯥꯅ ꯊꯤꯔꯤꯕ ꯅꯨꯄꯤꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯗꯨꯅꯅꯤ
ꯃꯥꯅ ꯁꯣꯛꯄ ꯊꯦꯡꯕ ꯄꯣꯠ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕꯁꯦ ꯆꯥꯛ ꯐꯥꯎꯕ ꯇꯣꯉꯥꯟꯅ ꯊꯣꯡꯗꯨꯅ ꯆꯥꯔꯤꯁꯤꯅꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯛꯅꯕ ꯁꯤꯜꯂꯛꯀꯅꯨ ꯍꯩ ꯅꯪ ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯟꯊꯣꯛ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯅ ꯀꯦꯊꯥꯔꯒ ꯄꯪꯊꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯒꯙꯥꯅꯣ ꯉꯁꯤꯁꯨ ꯁꯥꯈꯤꯅꯤꯒꯤ ꯌꯨꯝꯗ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯤ ꯃꯔꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯈꯤꯅꯤꯒꯤ ꯐꯝꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯨꯔꯥ ꯊꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗோ ꯄꯨꯔꯛꯂꯕ꯭ꯔꯣ ꯅꯪꯒꯤ ꯈꯨꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯩꯁꯦ ꯑꯩꯅ ꯊꯃꯣꯏꯁꯦ ꯍꯦꯛ ꯅꯥꯟꯊꯒꯦ ꯇꯧꯔꯤꯕꯁꯦ ꯑꯗꯣ ꯄꯨꯕꯨꯗꯤ ꯄꯨꯔꯛꯂꯕꯅꯤ ꯍꯅꯨꯕ ꯅꯪꯉꯣꯟꯗꯕꯨ ꯈꯨꯔꯥ ꯀꯧꯗ꯭ꯔꯗꯤ ꯀꯩ ꯀꯧꯗꯣꯔꯤꯒꯦ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯏꯔꯥꯡꯒ ꯇꯧꯗꯅ ꯅꯪꯕꯨ ꯊꯥꯏꯅꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯍꯅꯨꯕ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯈꯤꯗ꯭ꯔꯣ ꯐꯖꯈ꯭ꯔꯕꯤ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯤ ꯑꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯉꯥꯎ ꯇꯥꯕꯅꯤ ꯏꯁ ꯌꯥꯝ ꯍꯩꯌꯦꯗ ꯉꯥꯡꯕꯗꯤ ꯑꯗꯣ ꯅꯪꯕꯨ ꯑꯩꯁꯦ ꯅꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤ ꯀꯩ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯨꯄꯤ 4 ꯂꯩꯔꯕꯅꯤꯅ ꯅꯪꯒꯗꯤ 5 ꯁꯨꯗꯣꯏꯅꯤ ꯑꯗꯨꯅ ꯅꯈꯣꯏ 5 ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨꯗ ꯅꯪꯒꯤ ꯍꯦꯛ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯍꯩꯊꯔꯗꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯣꯏ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩ ꯑꯩꯁꯨ ꯄꯥꯝꯖꯔꯦ ꯈꯨꯔꯥ ꯅꯪ ꯈꯨꯔꯥꯗ ꯍꯥꯏꯔꯛꯀꯅꯨ ꯇꯥꯗ ꯍꯥꯏꯅ ꯀꯧ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤꯕ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯗ ꯀꯧꯕꯒꯤ ꯀꯔꯤ ꯄꯤꯗꯧꯔꯤꯒꯦ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯤꯒꯦ ꯀꯔꯤꯅꯣ ꯅꯪꯅꯕꯨ ꯀꯧꯅꯤ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗꯀꯣ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯒꯗꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯩꯗꯕꯨ ꯂꯩꯗꯣꯏꯅꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯪꯉꯤ ꯄꯥꯈꯪ ꯀꯣꯏꯔꯨꯗꯅ ꯀꯩꯗꯧꯔꯨꯅꯤ ꯅꯪꯅꯕꯨ ꯍꯦꯜꯂꯦ ꯑꯩꯒꯤꯗꯤ ꯏꯕꯨꯡꯉꯣ ꯋꯥ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯩꯗꯤ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ 4ꯗꯨ ꯀꯥꯎꯊꯣꯛꯂꯒ ꯅꯥꯛꯇ ꯂꯩꯅꯤꯡꯂꯤꯕꯁꯦ ꯑꯗꯨ ꯇꯥꯗ ꯅꯪꯒꯤ ꯅꯨꯄꯤ 4ꯗꯨꯕꯨ ꯃꯁꯛ ꯑꯗꯨ ꯐꯖꯕ꯭ꯔꯕ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯍꯧꯖꯤꯛꯇꯤ 4 ꯍꯥꯏꯔꯅꯨ ꯑꯣ ꯅꯪꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ 5 ꯍꯥꯏꯔꯣ ꯍꯦꯟꯕꯕꯨꯗꯤ ꯅꯪꯅ ꯍꯦꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯟꯕꯒꯤ नट्रो नंबो मंगा सुबी मकोई मरी पामद्रे हाइदो लौदोइसे नंगसु हनुजबगी वानिको मी सुम्मा आइबो गावहनबदी हाइरे हनुबा हाइसिनि ओ फजबी आइगी वाइसे नंगबु सुम्नबा हाइबो नति थमोइदगी थोलकपा नंगबु असेंबा नुंसिबदु खक फोंदोक्सबनी यारिबो पक्चेको मखोइबो हानदगी तंजा अमुक्तंग फंगलबदी खंदुना ngairaga leiba makhoi khulgi nupi kharana thoiba amadi sakhini ki mawung adu uraduna lekai taktuna miyam khongduna sakhini ki mayumda sanglaklammi kainu mayam tawbire isina mayam kaidoba yarage imasu leite nupi amana ngasidi huran bagi sama mapugi nongma haiba numitto tare dana nangna nahan makhai tawriba mayam do ngasidagidi nungaini kaino ekhoina kaidorage isam samnai khoi phamina dun wari sajabani masida kem kairage bema nang si kanano nupa sina kanano haiba masak munna khangine aduna ngasigidi nakhoi ni kaina katpa tare dana thoibana kaino mayam na haibiribudu aigi nupi mayam ma hana leijari as kaino ina haisi aigi nupi leijai haiba adu mai ni tobi nupi ga se mayam ma loli bani ne ha nangumba nupi de sopa nangna nupi londana kanana loluni ge mayam kanade ngangna leregumsi ko kaina kathokrasi kaidorage kathokrasi mata manghalaga leibagi kanaba leiti tanja duda sana halsu sakhini ki mayum da lakpani tarum liba phibam da ubada ngakna yengni ai dinga moi hanuba matu mari leibasida ai kamai leidoino ai sunganga moi ai si hey matu mari leibasida di nangni karigi mangodagi sel sa thoklige ha naram chatu mot labanina matu mari legera manga legera adum leiba tabani ni bema thoibana mayamna ekoi bu nusibiduna handak tangdi semdok sananaba tanjam tani pibiyo ai mayamna kurumduna haisari nupi amana o noi gumba naram chat warak pangamdaba singse tanja piduna thamba yaba nate isa isuda longnarakani maduna ne yade haiba ma khangan ba tabani nupa kayam ni yamya mahanigum sida pusin na unari basya marai bakti ba nupa oidoine hanu basina nupi amana oidoine hanu basisu pasaga to pakhang lai sabi pharam bani do hanu ba mana pathong baram khang da bani chat labadi ne chupsa ba ta bani ne amanam ai dinya sakhini masak phana phajarasu
ꯑꯣꯟꯊꯣꯛꯅꯕꯨ ꯇꯨꯀꯠꯆꯈ꯭ꯔꯦ ꯍꯩꯅꯗꯕꯅ ꯃꯁꯛ ꯑꯁꯦ ꯑꯣ ꯅꯨꯄꯥ ꯅꯨꯄꯤꯅ ꯆꯣꯛꯄ ꯈꯔꯅꯕꯨ ꯄꯥꯝꯕꯒꯤ ꯋꯥꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯍꯩꯅꯖꯗꯦ ꯁꯅꯥꯍꯜꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯃꯃꯥꯗꯁꯨ ꯄꯥꯎꯗꯨ ꯇꯝꯕ ꯉꯝꯂꯝꯗꯦ ꯌꯦꯅꯈꯥꯗ ꯎꯡꯗꯨꯅ ꯍꯦꯛ ꯐꯝꯂꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯆꯥꯕ ꯎꯗꯦ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ ꯊꯕꯛꯁꯨ ꯆꯠꯇꯦ ꯑꯗꯨꯝ ꯎꯡꯗꯨꯅ ꯐꯝꯂꯤꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯟꯕ ꯑꯗꯣ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩ ꯄꯨꯟꯅ ꯊꯣꯡꯉꯣꯔꯥ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯤ ꯍꯥꯏꯗꯣꯛꯂꯒ ꯐꯕꯅꯤ ꯎꯝꯁꯤꯟꯗꯨꯅ ꯊꯝꯕꯅ ꯍꯦꯟꯅ ꯋꯥꯕꯅꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯑꯋꯥꯕꯒꯤ ꯃꯃꯤꯕꯨ ꯅꯪ ꯎꯕ ꯉꯝꯕ꯭ꯔꯥ ꯎꯏ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯆꯥꯕ ꯆꯥꯗꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯂꯨꯋꯥꯡꯕꯤ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛ ꯈꯟꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯗꯤ ꯅꯐꯝꯗ ꯋꯥꯔꯧꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨ ꯈꯧꯔꯥꯡꯅ ꯏꯃꯥ ꯏꯆꯥꯅ ꯒꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ ꯃꯤꯀꯨꯞꯁꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯏꯅꯥꯛꯇ ꯂꯩꯕ ꯃꯅꯤ ꯅꯪꯕꯨ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯑꯣꯏꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯛꯂꯤꯕꯅꯣ ꯃꯤꯌꯥꯝ ꯈꯛꯅ ꯑꯩꯒꯤ ꯉꯛꯇ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤꯅ ꯑꯃꯗꯤ ꯏꯆꯥꯕꯨ ꯑꯩꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯔꯥꯏꯔꯨꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯗꯤ ꯍꯥꯏ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯣꯉꯥꯟꯅ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯆꯥꯔꯔꯣꯏ ꯅꯪꯅ ꯊꯣꯡꯕ ꯈꯛ ꯆꯥꯔꯅꯤ ꯑꯁꯨꯝꯅ ꯁꯅꯥꯍꯜꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ